थाजनब पुरकनब होनबद सिंग अमसुम तमगी CSO सिंग अमदी IDP सिंगना मतेंग पांगबियु हुवाई खेमसान मथंगी सयोल यूनियन होम मिनिस्टर को उनगदौरीब सिदा IDP सिंगी सेंथंग हेनगनब तकसिंगनी डिप्यूटी CM नेमचा किपगेन Manipur ing tapa hanjilangnaba amadi furup anigi marakta thajanaba puraknaba lengana lokhaliba thabak singna singamasum tamda lairiba civil society organization sing CSO amadi furup animaki IDP singna mating pangbiyu haina Chief Minister Yumnam Khemchana appeal tawkhri kumza English aniga kungo humdoigi me ahumdagi tholakliba irang asina maram oiduna lanjena duna tuan relief camp sing the lairakliba furup animaki internally displaced person IDP singi marakta masa masagi yumda hanjinba yaraba singda lengana pigadaba awat senpham sing amadi relief camp the laidiba singi awat apartment khatnaba senpham sing DBT gi kuthakna masa masagi account ngasi Chief Minister Yumnam Khemchana phangankhri IDP singi account senpham sing hapsin bigi thoramasi Chief Minister gi miyang makhana lairi mari lainaba district administration sinduna Bishnupur district Chusampur district amasum Kangpokpi district su ngasi pangtokhi thoram sing adu Chief Minister video conferencing ki kuthangna saruk yakhi Chief Minister na phangankiba senthang aduda hanana lupa lising kunga manga gi senpham phangkhraba IDP imung lising mapan gi sahunga nifuga nipan ngasi anisuba installment oina lupa lising kun gi senpham sing pikhibaga loina mamang le senthang amata phangdriba IDP imung lising mapan gi sahunga taraga manga dana ngasi ahanba installment oina lupa lising kunga manga gi senpham sing khudakta magi bank account sing na kapsinki masigi mathakta mompak leina balenga ki maikai digi IDP amamam da lupa lising ani ge samri ge kun gi senpham su masa gi account sing na haptuna phone ki ngasi Chief Minister Yumnam Khemchana Langol gi National Game Village taliba alternative housing complex sangjapam lauduna leiriba IDP sing unakhibaga loinana mafam adura asamba thawram ama pangthoktuna Chief Minister gi miya makhada district administration gi kuthangna sel gi mating adu singamasum tam gi tuan mafam singda hangwa relief camp sing the leiriba IDP sing gi masa gi bank account da hapsin khibani ngasi gi thawram aduda Kangpokpi amasum Chusampur gi tuan mafam singdagi video conferencing gi kuthangda saruk yakhibaga loinana mafam adugi IDP singa Chief Minister ga wari sanaduna Khudong sadaba sing pawdam lakhi video conferencing gi kuthangda pangthokiba thoram aduda Chusampur gi oina thoramda MLA sing LM Khawti Paolienlal Hawkip amasum Lejamang Hawkip saruk yakhibaga loinana Kangpokpi da pangthokpa thoramdana Deputy Chief Minister Nemcha kipgen saruk yakhi Thauramadu Chief Minister Y Khemchana hai anobalenga asina ahan boin IDP sing da ahen ma miyeng thamduna masa gi yumda hanjinanaba akan mathabak lokhali President rulenga manungda masa gi yumda hanjinba IDP kya yakhre adubo hathu sangba yadabana kaya ama masa gi miyumda hanjindana laidi maru oina Sursampur amasum More gi IDP sing sangba yadana laidi Manipura mapung phana ing tapa hanjilangnaba nakalani gi marakta lenga ka wari sanana bonari Sursampur amasum More gi IDP sing hathu na sangba yaroidabana furup ani gi marakta thajanaba puraktuna amaga sangthok sangsin taw yanaba honabada sing amasum tamgi CSO sing amadi furup ani maki IDP singna wating pangbiyu haina Chief Minister Y Khemchana appeal tawki Langol da pangthokiba thawram adu Minister Khuraizam Loken MLA Sapam Kunja Kesor Keba MLA Kesh Ragumane masum MLA Nishikan Sapam Saruyaki loinana Imphal district ki DC masum ASP yauna district administration ki makok thongbu official sing saruyaki video conferencing ki kuthana Chief Minister na sarugyaduna Kangpokpi gi ngamun prefabricated house da pangthokiba thawramda Deputy Chief Minister Nemcha kipgen Deputy Commissioner Mahesh Chaudhary amasung ASP Avanab Sarugyaki Deputy Chief Minister Nemcha kipgen district asigi IDP singidama DC ASP amasung SDO singna sahi ani helaba matamasida lawrakliba thawdang muthagatpa phongdoki IDP singna health services amasum examination center gi matangna leiriba khudong sadaba sing aibo oina piraknaba Deputy Chief Minister na Poknung thawgatpaga loinana wafam asi mathangi sayoldam hakna Union Home Minister ga unagadoriba sida pukhatkani amadi mahak masana Chief Minister ga khanaraga IDP singi sentang hengatna basu Home Ministry da taksingani haibagi thajaba pikhi video conferencing gi kuthangna Chief Minister saruk yaduna ningthau khongi
Mangol Nganbi Relief Camp na pangtokiba thauramadu Minister Govidas Konthawjam Bisnupurgi Deputy Commissioner Puja Elangwam sarugyaki eri amaromda Sursampurgi Khomin Thang amasung Tuibong de leiba Sadababna Mandap Singh Tuibong Prefabricated Relief Camp amasung Saint Joseph Relief Camp Singata video conferencing ki kuthana Minister Sarugyadana pangtokiba thauram singda Sursampur Kendra ki MLA LM Khawti Saikot ki MLA Paolienlal Hawki Henglep ki MLA Lejamang Hawki Singat ki MLA Chinung Thang DC Darun Kumar Sarugyaki Khamin Thang Sadababana Mandap da pangtokiba thauram maduru Sarugyaki ba IDP ani Biyaki mamasu Ningailun video conferencing ki kuthana Minister Y Kemsanga wari sanaki Imphal the Pamangamba Tribal MLA Singi Marak the TAN Hills ki Minister Pampibinava CM the Taksinduri Imphal the Laidura Tabak Tabangamgadaba Tribal MLA Singi Marak the Tribal Affairs and Hills TAN Hills ki Minister Sars Buhanbinava Tribal Youth Council Manipur TYCM na Minister Himram Kemsan Ayibisi role Piduna Taksinduri TYCM na Minister Pisin Kiva Memorandum Maduda Kumza English Singanigi Kunguhumdugi Me Humdugi Manipur Irang Hek Tholakpadagi Tribal Affairs and Hills ki Minister Imphal Laitabadagi Tribal Miyamna Minister Gunaduna Award Apasing Khangan Bigi Khudong Chaba Phangdana Lakli Masigi Matangda Han Leramba Manipur Lengakta TYCM ki Mekaidigi Kyarak Hana Khangan Malekredubu Masiki Mahi Phangdana Lakibani Memory na madura makha taraduna matam sangna Tribal Affairs and Hills ki Minister Imphal phamduna mathau tawdrabana state asigi tribal miyam gi sakot tharang gi thabak sing lokhat ka dariba youngland saru oiriba department asi paralyzed oiduna lakle buwa pham yauna phongdoki center da BJP lairiba makai Manipur gi integrity kairoi MLA Joy Kisan Center the BJP na lusing balengak lairiba makai Manipur gi integrity kairu haina Thangmaiban Kendra gi MLA K Joy Kisan phongdokri wapa masing asi Thangmaiban Kendra gi manung na tungan relief camp da lairiba IDP singi tengbang oina Manipur lengana pitharakpa sanpham sing direct benefit transfer DBT gi kuthangda MLA Joy Kisan na kusana bigi thoramda phongdokibani Kuyathong multipurpose hall da pangtokiba thoram adura MLA Joy Kisan na Kuyathong Tombisna High School thau ground amadi Khomdram Selungba Lekai da hangliba relief camp sing da lairiba IDP amamamda lupali sing anika samri gi kungi senpham kusna kiansu paus da makhata na pali Thauramadu Mari Lena, MLA Namakata Hai, Kanaguma Pur Amatana Manipur separate administration Tanbiaroi, Haina BJP Center Lady Balusing Basing the Mayaction of Fundo Polekri, Center the BJP Lady Bamakai Manipurgi integrity Kairoi, Irang Manung the Mayumeki Tadok to Sela Kiba Muyaki the Makma Amadi, Tagdo Gimia Makar Angamba. Pangal Putoktuna, Honora Kibani. Se Minister Yumnam Kemsana Lusing Belenga Sigi Makada IDP Sumba Atupumatamda, Masamasagi Mim the Hanjana Bahiduna, Akan Mamondo Honari, Mapam Krada IDP Kia, Masagi Mayum the Hanjan Basungam Creek, while living Sumasagi Mayum the Hanjan Mangamgani Havigi, Tazaba, Sauna Lay, Hines Powers the Makatanas Fundoki.